Tungan social media ki maru oiba i pau khare miyam da siya tawzage Lamchat Ludaba Mabung Cheirak Pibiyu na ba taksilakle Pongminabi masalnupi da nataba lisa satkiba Mabung mari lenaba authority na matik saba Cheirak Pibiyu haina victim masana wakalakle Lamphirda laiba Universal Mothers Organization UMO gi office ta pangthokpa pawgi mipamamada victim oiribi masalnupi aduna phongdorokibada lona thingkhraba Manipur gi asobo larolop amagi kadar oiriba Mabung asina nongmaina kapduna hatkani haina ki handuna mahangna sahi 13 rom surakpadagi hanjin ijat mangan ki hairi ahanba angang oiriba matung Mabungna phubadagi angang adu kaikhre hairi loinena matam khar kanarba matungda kial khangalaga amuk hana ijat manganbadagi miro laktuna mamang sahi 2024 gi December thada tha suduna angang unakhi amadi thas ki tareta angang adu laikhide hairi UMO gi president Moirangthem Sorojini na asigumba natai saraba masin manaw gi senglaba maribu mangthokliba Mabung asi phabada Manipur police amadi lenga ki mari lenaba authority sing yauna lamdam asigi yawloi khudingmang na mateng pangbiyu haina thamlakle Myanmar refugee ama airport ki fare mathau taba PAP amadi atai document sing yaudana Imphal airport ta thunglakiba Myanmar refugee Muhammad Anas masag sahina taraga manga apokpagi mingna Z Rahman kobana ha ama ngarang Imphal airport ki fare hairi Mahak refugee ama oibagi UN na piba UNHCR card number 30516CO 1295 pairami card asi March 2025 ta expire oigedabani mahak ngarang Hyderabad ki Gujarat phawrga Imphal airport lakibani adum oinamak mahakpu airport authority na pharba matungda Singjamai police station khosinakre hairi Makhatana RK production gi maiketagi yamna maru oiba wafum khara thamlakle hauzik so asumagi damakta khongpham amata halloi miyamna RK production gi lepli aikhoi gi genuine reporter leptana thoklakli haina RK production gi maiketagi thamlakle Makhatana arambai tingol gi leader korongan khumandagi yamna maru oiba matang miyam ra sia tawzage manung mapan khangna thabak tawba haitradi laibaki ni miyam gi nena thokpirakanu masi mimang thokpa yani yaroi khangna thabak tawbiyu amal loidringai ama amuk puthola e haina arambai tingol gi leader korongan khumana thamlakle